Indian Renewable Energy Handuna akoy bagi ising nungsit pahan badasu chauna mateng oigani haina sa fongdokli ki masigi mateng na yumthong khuding mai ngalhan matana tana power purchasing agreement ki makhada hena puthokba mai sing lengak na leibagi udong chabasu leigani masigi matakta company asina solar inventor hybrid system solar water pump off grid system power partnership agreement project i-grid system yauna solar ga mari leina ba service khuding magpiri renana solar rooftop panel gi mathakta Imphal gi mafam kayada electrical charging station hangdokna ba future development organization na survey pakhat pa horagani haina mahakna fongdoki Peace and Integrity Committee Kiyam gai PICK gi convener CH Mega Chandrana Thadora Pachirol Amada Mamang Thagi Me Tara Humdoida Lailon Wi-Fi dagi liang mai naga mi cham tara nipan gi manungda Tarani Thai Thadok laga Taruk Fajun laga Phabada yawa Janaba Singh Mari Makong Khangalu Janaba Singh action lu haina laudana lakiba adu Manipur lengak na wari sanari athubada tikta kaidana thokla hangani haina fongdokiba leikraba matung security force na thibu humbada fangba ngamdraba matung Nahan ka kuki gi miyoy tara mari nagana tikta kaidana thadokhiba nonganbada security force na thiba humbada naga micham taruki asiba hakchang phangle haibasi Manipur lengak na kuki narco terrorist sing na tongningba tawbada lengak na ayaba pirabra haina wahang kaya hangrakli makha tarakpada kuki narco terrorist sing na liang mai micham taruk mihat thina hathiba adu Peace and Integrity Committee kiyam gai PIC amadi all kiyam gai nupi chawkha thorang lupna imong manungi awabada saruk yari haina fongdolakli amadi miyamna achumbagidamakta changsilakpa khongjang kayada PICK na saruk yajagani haina fongdorakli Chathok laina pothok kaya pothok tuna chabada mipal tangdaba lamdam ama oinaba lamdam asigi lomi inchilinaw singda thawai na matam asiga chunaba technology sizinaduna ahenba pothok kaya pothokpa matam oire haina Moirang Kendrigi MLA Thungam Santi Singna fongdokre Afamasi Manipur Agriculture Department ki makhada lomi praja miyamda chathok leiba hybrid faudi oinaba hybrid makal tara lomi miyam da lem na fangan magi thoram ama MPP Moirang block na sinduna film leikai da pangthokpa thoram ama da fongdokibani thoram adu da MLA na fongdokibada lomi praja miyam da lem na fangan liba faudi makal tara asi kg da lupa taruk ta agriculture department gi lawruraga lomi singda lawrak ama da kg kuntra lomi singi awaba yenglaga lem na pibani amasung lomi singna thawa yaw na hotna biduna chathok hena puthokpa ngamna ba hotna duna jinjak ta mipal tangda lamdam ama oina ba hotna minerasi haibaga loinana lomi singna China ba urea amasung DAP har singsu athuba matamda kendra asigi lomi inchilinaw singda matam chana fanghanna ba agriculture department tanaragani haiki amadi isingi awatpa kaya lakna ba water resources amasung LLI department ka tanaduna hai amasung low canal animakta ising pina ba su hotnaragani haiki faudi sing adu lomi chamada lemna yenthoki makhatarak poina Moirang thana laikai dagi frapam boy singda MLA gi maike dagi yum kupna ba jinga bandal kharasu lemna khutsinaki aduna akoina lobi amda kg kuntha lemna pijaga dolini aduna akoina pujai bise punna khodi kg lising ahumni aduna akoi yamda da lobi samadi ngasigi singulaba khodi se akoina kai paisa pidana mamal logdana akoina lobi singda aikogi NPP Moirang block ki meke degi aikoina matik pangjari aduna kai badaka legi so koi baka taba amu saka degi lowraga demand gi batu gi no pi na no hoto jami e ko je tamjara ka da asigum lawa saka na matam sa pipi dei ba